अहानबदा मरोइबा पाउसिंग पिजरी भारतीय जनता युवा मोर्चा BJYM मणिपुर प्रदेश न सिंधुना ngasi थौबाल संगलेंदा चीफ मिनिस्टर एन बीरेन सिंह न लुचिंगदुना युवा सम्मेलन पांगथोक्रे चीफ मिनिस्टर की बंगलो असी मियांगिनी हाइना सीएम न थमख्रबसु उनगे हाइबा मतमदा करिगी काउबिरिबनो हाइना इमेज मैरागी कन्वेनर टीएस सुजाताना पेंदब वाफम थमलख्रे हौखिबा पुंग कुनमरी असिदा मणिपुरदा पामदबा थौदोक थोक्तनबा सिक्योरिटी फोर्सना चिंग अमसुंग तमदा थीबो होंबगी थबक चथख्रे अमदी कांग्रेस बावंद ngasi इंडिया ब्लॉक की मेंबर सिंगना कांग्रेस की लीडर सिंग ओकपगी थौरम अमा पांगथोक्रे खुरुमजरी ममी टीवी न्यूज की मणिपुरी पाव मियेंग ताबिरमलिबसिंगबु बेबिता कुंथौजमना तरामना ओक्चरी पाव संदोंगना पिजरी भारतीय जनता युवा मोर्चा BJYM मणिपुर प्रदेश न सिंधुना ngasi थंबाल संगलेंदा चीफ मिनिस्टर एन बीरेन सिंह बीजेपी प्रेसिडेंट अधिकारी मयूम सरदार देवी मिनिस्टर टीएस विश्वजीत सिंह बीजेपी मणिपुर स्टेट इलेक्शन इंचार्ज डॉक्टर अजित गोपचदे अमदी डिस्ट्रिक्ट सिंहदगी लाकपा युवा मोर्चा की यामनबा थौमी सिंहना सरुक यादुना इलेक्शन की मांगोइनेना युवा सम्मेलन पांगथोक्रे थौरम मदुगा मरी लेनेना चीफ मिनिस्टर एन बीरेन सिंह फोंदोखिबदा बीजेपी गवर्नमेंट मणिपुर मियामगिदमक पाइखतख्रबा थबकसिंग मरु ओइना बॉर्डर फेंसिंग FMR मिटॉप खंदोकनबा बायोमेट्रिक लौबना चिंबा NRC की फर्स्ट स्टेप सिंग लौखतलिबसिंग युमथोंग खुदिंगी चतुना बीजेपी सरकारना मणिपुर कानबो होनरिबसिंग अमदी पार्टी अमना सेपरेट एडमिनिस्ट्रेशन फैसिलिटी पिनबा होनरिबसिंग असि प्रजा मियामदगी खंगहनबा मथौ तारे हाइना फोंदोक्रे But that's the party na. I go get tawbir na hayo no. Honorable Prime Minister na Honorable Union Home Minister na misal na tawur ka lero po ni. NRC ki ahad basne biometric logo mito kono pa hore. Fencing ha pa hore. FMR scratch ka hore. Kani pa bige NRC sana ni है full all India के वाले tawir na lawo si. But that's the party. Hello sana lo ina lawo ina kana no Congress ki lawo. Sigi kata sigi points ka tang hayo da Manipur प्रजा खूब ना कांग्रेस का तो लॉ इफॉल को तो प्रकार बीजेपी तो फिर करें सिगी कोई जो कमेंट बदले पहले मतलब क्या है मैसेज भी चीफ मिनिस्टर की बंगलो असी मियांगिनी हाइना सीएम न थमख्रबसु उनगे हाइबा मतमदा करिगी काउबिरिबनो हाइना इमागी मैरागी कन्वेनर टीएस सुजाताना पेंदब वाफम थमनख्रे ngasi Manipur Press Club की थांजिंग हॉल दा पांगथोकपा पावगी मिफम अमदा महाकना मखा तारदुना इमागी मैराना चंगसिलकपा खोंजंग सिंगी मनुंगदा कुकी MLA तरागी मथक्ता मतिक चावा YL पीगदबनी हाइबा वाफम अदु ngasisu नहौंगना लेंगाकी मफम दा थमखी Privilege Ethics Committee की चेयरमैन अमदी स्पीकर फावा उनदुना मखोयगी मथक्ता मतिक चावा थबक लौखलो हाइना तक्सिलबसु ngasi फावा मतिक चावा थबक पाइखतना लैरी ओरिबा फिबम असिदा मिखल पांगथोकनबा होनबा असि अखोय तसेंगना याजनिंगते अतोप स्टेट खरदा इरांगना मरम ओइदुना मिखल यैथोकबा कया लैतबा नते अदुबु अखोयगी स्टेट तदी हौजिक मिखल पांगथोकनबा सेम साख्रे मेगे अहुमदगी हौरक्लिबा इरांग असिना मरम ओइरगा था 18 रोम असिदा अवाबा नंगनबा लांजेनदुना लैरबा लैखिद्रबा मियोय कयागी इमुंग मनुंगना करमना लेली हाइबसि निंगसिंगबा चुंगनी मसिना मरम ओइरगा अखोयना अचेतबा फिरेब अमा लौबा चुंगनी हाइखि चीफ मिनिस्टर ना सेम की बंगलो असी मियामगी निहायना थमखी मसी ताबदा यामना नुंगाइखी अदुबु मेगे अहुमदगी हौरखिबा इरांग अदुगी मतांगदा मियोय कयागी इमुंग मनुंग इमा कयाना सेम उनजगे हायना लाखिबा मतमदा टियर गैस कापखिबा कया अदु ngasiदी कावखिबा खुम तौबा असी यामना लाइवक थिबनी हायना महाकना मखा ताखी होजिकी अखोयना ममांग सुमाई बेरादा संजनजरपा उभी तराई मतलब तो पनिशमेंट भी बारे में तो मसी जो कोई अपना दुख चंदन जरी अपना मतलब रही मांगा कोई चैलेंज उना तना स्पीकर उना जनवरी बताए महाता सानदे को मतलब जे तुम लोग तो नहीं अब मुझे की कोई भी सिचुएशन से दी
moida mawang da assembly da tawbi dra ha su tawbi da da dum la de bu ko changmati an giroi ha da dum makha ta ba changi ado huji akoi ke su ko shanti le ba da de ama to bana thei huji akoi se koi gi maiki mari se su chat pa ya na tra ba ka ni adai da koi na amza ba poti oi ba situation sida hana khana bi ga madu gi makha ta ba ate ate to ni program ko to to dum ya ba le ne to ko election ji show ta se na ko su ya kan na nuai ta ba pot pa ni ko di maram de ko na pam da bi bas gi election se postpone ha to bi ka par si ato ko state ta hui kai kuma state ne issue le ta da di moi postpone to ko dum ya ado center da adu de gi yem de gi kai de gi har pa ta ta su ko gi state ki response ni o ni ba people sta ko no si sumba to ko ya de har ko moi da tham di bra ju tham di tre mama mama de gi ko da emele tara gi to yu ha su to bi tre adu ko koi pare election se to dia de na to na bas da ko gi mai ke se ta se na loi ko se ko gi tha da ma soi Chachani ki mathak si ba madu puna makto loi mak khop pi ra ba gi mo amasum praja byam susala padagi imai bera gi sai gi penjo da khara lai ba na maram bol ra asi press ni kasi pause bani ngasi haingang kendra dagi yamlabi ima ibel amadi nupa kayabu CLP leader o ibobi inargi congress candidate koizam bimol amadi congress ki leader sing India bloc ki member sing yauna okpagi thoram ama congress babanda pangthokre thoram maduga mari lenena hanagi former chief minister o ibobina hauzik chahi taret mapung farak laba BJP government asi state asida kangkhong jaire makhoina leiba ngakpa ngamdraga hanagi government da taisinduna leithokpagi mahut hauzik paliba sarkar asina chumthokpira o haiki hauzik relief camp sing da leiriba sing asi chahi ama fajilaknaba fauba sarkar asina wana saba phamung da tumhanduna leiriba inmate sing asi jail do oina tumhanbiro phamung amato oirabasu pigani maduna hena fagani hauzik paliba sarkar asi dictatorship ki sasani masi lehaloisi hairagadi BJP de bot pibiganu dictatorship ki sasan asi miyamna loisina bohotna minasi haina former chief minister o ibobina fongdokre Siri Birian gi hakkat ta haiba tare BJP gi sarkar sidaita center dana honorable prime minister Modi ji state sina haingang kendra gi mihut Siri Birian haiba tare chahi tare ti mapung phar mane ba masidaida state si haide kangkhong chaire ne lawe ba akhoi dum yeng leibne dum yeng da su yada ba democracy chatpa leipak da prajana khalak mi na sason tawba hai oi sarkar hai bisini sarkar amu akhoi hana government le mina akhoi amu kume amu chatle ba adagi moi government amu lakani siri mathang government ama chatkini government ama lakani siri masana ganatantra chatpa leipak da dum chatbani akhoi khuding mak amatasu permanent nati akhoi gi kunsi oiro leiriba government oiro am chatkini anoba bu lakani afabu tawra adi akhoi khuding mak hagat patabne tawri government je akhoi na opposition ne na pahai haijin bagi wana tieba masi amukta thokhidriba matung da sigo masi amu hanbi ganu haira shoda like from ngada ba haiba tare haukiba pung kunmari asida Manipurda pamdaba thodok thoktanaba security force na jinga masung tamda thibo humbagi thabak chathakre National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changdaba yadraba polam puba gari chamago humfudra nipan amadi chaniga tara nipan hari balambi asida apanba yaudana pusilaki makata na pochai pusilaknaba khudong thiningai oiba mafam kaya dasu security force na akanba chaksin thorang lokhatki Manipur ki district pumda makta pamdaba thodok thoktanaba punna checkpoint chamago kunthada achat awong sing check tawbada jingnaba tamama sung jingda punna miyoi chani ga yang khai fagatuna wahang pahang chathaki hairi nakana maromda jingnaningai oiba mafam sing dasu thibo hombagi thabak chathabada polam kaya marum fagat pangam ki hairi fagalaba polam sing adudi stand gun carbine ama magazine ani yauna 9mm pistol ama modified 303 rifle ama HE mapan hand grenade kuntra taruka konana smoke bomb ahum 51mm mortar shell manga 2-inch mortar shell ama detonator ama company singdagi walkie talkie set mari charger ani galoinana mobile phone ani smoke cell ani live ammunition tarani thoi tube lancer ama helmet ama jungle boot jura ahum bulletproof vest ahum
sleeping bag ama hairiba polam sing asi Bishnupur district ki manung chanba maibam lok paching mamang lekai kabui village tagi fagat pangam khi hairi Congress ki manifesto da yauriba reconciliation commission gi matangda BJP leader singna lana wahan thokpiduna praja miyamda lana uhana bohotna bayaning di haina Congress ki MLA Mega Chandrana phongdokre ngasi Congress paban da pangthokiba press meet aduda MLA Mega Chandrana phongdokibada BJP leader maru oina MLA minister spokesperson singna bot mayagi INC manifesto asi lana artha handuna achum babu lana uhana bohotnare Adubu Congress ki manifesto Naya Patra Sidi Yamna Faba Northeast Amadi Maru Oina Manipur Reconciliation Commission ama semaga lamdam masida furup masel nushinadana leiriba masi misi mina kaya thokliba yum kai kaya mang takhan krabasing double engine government na solution purak pangamdraba politically fail oiraba Manipur asibu reconciliation tawduna muthat kani haibani Chief Minister Masamangna Met Kunma Thoida government asi fail oire haina press conference amada hai khibalai Masigumba Congress amadi India bloc na sarkar pairabadi muthatkani haibani negative ta khanduna lairaba government asi adult education ama semduna tamhanbiru haina MLA Mega Chandrana phongdokhi Masi akai ba karimta leite prajada misguide tawbiganu aran ba propaganda tawbiganu maduna laibak si mangduna loire laibak si tumduna loire yum kaya tanghui bondre haibase masi BJP ki leader sing akoi ki khamdaba legasu adult education department ko commercial ama attach tawraga ITCL BJP da hapset birga taman biyo khangna ba akoi yam chumna intellectual circle mayam ama India ki hapakanda Manipur bi se masi fajana hapchara ibne aduna manifesto sida akai ba kaimta leite sida social media sida page social media mayam sida pasapi rapiraga asili puksan tersen bolgodo madu laibang tiba sarkar se masi lokho de hadisa pakat bugba ma akoi BJP di double engine se masi laibadam na fil tawwa ama tawdo madu masi prajana miyam na dum masi athubo matam da miyam gi Deputy Commissioner of Tamenglongi Dr. L. Angsim Danaswa IAS KGVP New Mandugi Satra Singa Hauzik HSLC Manipur Board Exam Thariba Satra Singi Matangda Maru Ebawari Kaya Ama Mahaki Officers Chamber Mini Secretary Tamenglong Headquarter da Khanakre Thoramadugi Manung Chana Dr. Angsimna Satra Singda Asan Bamanglan Amada Sangsinbada Tengnarakpa Kudong Tibasing Mayok Yaduna ahal laman singna hona birakpagi mahai yalhalu haina pautak pikhi Thoramadugi makha chatharakpa oina mahairoi singna khudol posu khudol tamkhi Hairokta inner MP candidate Tomtom Sana Elias Nongsabana CM Biren Cherubagi State Force na Nongsaba Bufaba Lakpada Hairoki Miyamna Security Force Hachinduna Tamlaba Matungda Makata na Hairoktagi Mi Fararoi Haikare Hairoki Miyamna Fongdorakibada Kukina Biren Chaibadana Tumina Laitokpa Aduga Maitaina Chaibadana Faba Punba Toba Si Yaning de Haikare Sabam Maira Paibi Singna India Lengakna Kuki Singde Insilaga Maitegi Yum Maitahanba Maitai Hathanba Aduga Tha Taramatoi Suraklaba Lalo Sindringaida Election Toba Yaning Day Amadi Relief Camp Sing the Lady Basingbu Hana Mayum da Hanjil Halu Haina Amadi Oinam Sombung Apunba Maira Paibi Singna Yaning the Bufongdo Cray India go mengi thong chinna hojung je khoi tha tara sujalla ba tara ma thoi sange kuki singna khoi gi maitai singi mathakta lan hodana mayum makai kya mai thadok tana mafam jaga mayama mai thadok pidana rifam sabang khangna relief camp da ji awana sa da thakpa mathong maram khangdana lei ba gi marak asida MP election tawgani haina tawrikli ba si khoi yam yaning de han bada khoi gi relief camp da lei ba singse magi lei ba mafam sing mayum makai singda
हाना हंजल हनबियो इलेक्शन मरक सिदा कोइन इलेक्शन तौरई बसे सुनिया या जनिंगदे कोइन सापम अपुन बगी ओइना हाई इलेक्शन सिदा कोई सरुक यादब हाइना सुलौना रे हाई इलेक्शन सिदा कोई सापम मनिंग लेकाईगी मेरा पाइबे सिंह सरुक यादबा Mayang Imphal Yumnam Huidrom Lamsang Kameng Lamdeng Mayang Nangzingi Ibudo Evendo Gaithe Lairenbi Khurumba Chatpada Mahesor Thongnau Zambu Lamdam Madugi Miyamna Taramna Okre Mahangna Phongdokhibada Nairaga Sum Leibana Aikhoi Waribani Theory Khaktamak Nainaraga Leire Theory Su Nainagadabani Practical Su Mapung Fana Togadabani Practical Tahodabana Aikhoi Hozik Waribani Practical Mapung Fana Tozage Haina Mahesor na Phongdokhi Election da aranba pambai sizinaragpa khudingmak miyamna ngakthokpiyu haiki masida aranba mieng uhannaba kangu kharana RPI asi BJP gi party ni haina haijinba si tobiganu RPI asi maromdom lepchaba party ni Congress na center da pairingai Congress ka chahi kun understanding lerami NDA na paiba matamdasu Maharashtra gi state khatada understanding leinabagi wani RPI asi matom ta lepchaba party ni BJP gi soiba Congress ki soiba adum puthoktuna lagli leptana puthokini haiki leibak asida BJP Congress kananu haibasi loina khangnaraba wafum amani maram aduna hunabagi matam natre haujikti solution purakpa matam aduni haina mhesor na phongdoki ngasi bauda solution se porokna bagi damakta sana kem oidragasu kalai de changdowa karamba thungan no di khangaga thungan meya se lepa kanda ahu ba se yengjara lakani ko hinjara lakani adu manungda changa kanda solution phangdoini di khangaba o khaira kana solution phangdoini di khangaba adu bu changbadi ya changbadi ngamda haita yenga lakani tawba ya ba tawkre ngangba ya ba ngakre naina ba ya ba naina kre hunaba ya ba hunna kre amana ama hunaba du natti bu ji pami se only one thing solution aba ba ya konthokga torpa ngamba du ne bu ji pami tomba ko bunu pas da tomba nang horem pung baro ki manungda sigi se loro se nang horem tomba sina thokraga thong thingera thong phakai gera mimi do khoram gera anyhow toraga si du da sign toraga pung baro ki mangda porapa du natro khone pami se bok wina torok tabadai ne ba sum theory da naina leba practical di yorok taba theory si yoga da bani Sub Treasury Officer Kalching na khangalakpagi matung ina office asigi makhada leiba pensioner singi photo kapagi matam tang tarani thoidagi tara taruk fawba numit khudingi ayuk pung tara ma thoidagi nungthil pung ani makhai fawba Sub Treasury Office Kalching da kaplagani hairi lagliba tang tarani thoida Kalching khunyai leikai Kalching wairi Kalching chumnang leikai kairak sora palen amasung komla thavida leiba pensionary singi tang tara mangada wabagai degi wangu sugunu seraba pensioner singi tang tara taruktana Kalching khulen amadi Kalching turel wang matabada leiba singi photo namgani hari mari leinaba pensioner singna makhoigi pension book puraknaga photo copy hongnaba Kalching District Pensioners Association gi secretary P Chawwa singi cherol amana khanghalagli Afaba voter Praja Singh Laitana Afaba MP Leiva Hongnade Khodimak Praja Singhi Khutta Leire Haina Manipur People's Democratic Front MPDF ki secretary Sapam Samungongna ngasi Phongdokpa Paugi Mifam Amada ngapigani Pangthokpa Paugi Mifam Amada Phongdokre Manipur Press Club ki Thangjing Hall da Pangthokpa Paugi Mifam aduda mahakna makha taraduna tangkak ani thongna state asigi parliament ki sit ani ki mikhal pangthoknaba sem sawa loikre Sit Fulaiba State Asida MP gi oina sit ani inner amadi outer parliamentary constituency haina leiduna mihut ani khangadoribani Bharat ki oina apunba sit asi chaurakna sit chawagani fu mangarom leiba sida aikhoi gi oiba mihut ani thagadoribani asi state asi gi oina di yamna maru oiba amani maram aduna afaba mihut khanba haibasidi afaba voter ama oiba changi voter singna niyom chumna senja thumja yaudana asengba mihut khanaba Hona Drabadi Afaba MP Thokpangamloi. Haukiba Mamangda Lepkiba MP Sing Asina, Manipur Gidambak Parliament da Kayayamna Chawba Thodang Lokibagi Haibasi, Miyamne Hena Kangnaba Wafam Amani, Botna Botni Parliament ki Mikhalbu Taraina Lauduna, Kara Lahoraga Loire, Kara Jahoraga Loire Haina Kalagadi, Afaba MP ki Mihut Kanbangamloi, Maram Aduna Lakaduriba Mikal Asi, State Asigi Oinadi Yamna Maru Eba Mikal Amani, Thakaya irang thoktuna leiriba matam asida afaba parliament gi chana kanglon ningthina khangba matik chaba mihut khanaba asengba mikhal ama ohensi haina phongdoki Manipuri political इतिहास
कोई हंगन अमुक्त यंगसी अपुन्ब भारत लेतिंगाइदा अपुन्ब मणिपुर लेरे अपुन्ब मणिपुर की द मणिपुर स्टेट कॉन्स्टिट्यूशन एक्ट 1947 लेदुना मणिपुर स्टेट इलेक्शन रूल्स 1948 की मखादा लिसिंग मापन निफुग निपान जून की तारीख 13 जुलाई तक कोई इलेक्शन पांगथोएबा अदुना म्यूट यांगै हुंदोय खल्ले म्यूट यांगै हुंदोय लेबदनी मणिपुर ना लिसिंग मापन निफुगा मापन की सेप्टेम्बर की तारीख 19 कोई मतमदुगी सरकार की मकोक हिज हाइनेस महाराजा ओ बुद्धचंद्र सिंहना कोई लाइश्रम मनी गौर संगीत अकादमी थौबाल वांगखेम अमदी इमुंग मंदुंग मरी मता सिंह सिंधुना डिग्री ऑफ डॉक्टर ऑफ फिलोसॉफी अवार्ड फंगलक्लबी तोइजम सुमा चनुपु हराव तयामनो ओक्तुना पोकनिंग थौगतख्रे पोकनिंग थौगतपगी थौरम अदुदा गुवाहाटी दा लेबा TIENS Genjian Tensi Private Limited की ब्रांच लायन लाइश्रम बुद्धचंद्रना अथोइब मिथुंगलेन लैमा पोपो मुहिंद्र सिंह हाई स्कूल थौबाल अथोपम की प्रिंसिपल सौबम बिरेना थौरम मपु अदुगा PhD अवार्डी तोइजम सुमाचनु अमसुंग महाकी अपोकपा तोइजम राजेन मैतै अमदी अपोकपी तोइजम ओंबी आनंदी लैमना अखनब मिथुंगलेन सिंह ओइना सरुक याखी LMGSA की माइकैदगी तोइजम सुमाना लेंयान की खुदोल तमदुना महाकी तुंगी पुंसिदा हेना माइ पाकपो ओइरसनु हाइना पुकनिंग थौगतखी थौरम अदुगी नुंगी ओइबा वारोल पीरदुना LMGSA की सेक्रेटरी लाइश्रम बिजोय कुमार ना हाई यारिपोक सिफाई लेकाइदगी तोइजम सुमाचनु लाइश्रम मनी गौर संगीत अकादमी की महैरोय अमा ओइनसु हौरखिबनी मरम अदुना अकादमीना महाकु हराव तयामना ओक्तुना पुकनिंग थौगतपगी थौरम असी पांगथोकपनी चाही असिदा सुमाचनुना फिजिक्स सब्जेक्टा मणिपुर यूनिवर्सिटी दा डिग्री ऑफ डॉक्टर ऑफ फिलोसॉफी 2150 पीखिबनी महाकी थेसिसना स्टडी ऑन ऑप्टिकल एंड चार्ज ट्रांसफर प्रॉपर्टीज ऑफ मल्टीफंक्शनल पॉलीमर मेटल ऑक्साइड नानो कंपोजिट हाइबसिनी स्कूल ऑफ मैथमेटिकल एंड फिजिकल साइंसेस मणिपुर यूनिवर्सिटी कांचीपुर की डॉक्टर के नोमिता देवीना सुपरवाइजर ओइदुना रिसर्च असी तौरखिबनी हाइना फोंदोखी ngasi anti rabies vaccination program ama langjing maya club langjing achoba maning lekai amadi animal husbandry and veterinary department government of manipur imphal west ki dr NG Sarachandra amasung staff sing khusamnaraga langjing achobada anti rabies vaccination program ama pangthokhiba program aduda hui amadi hodong punna 150 vaccine kapthoki Animal Husbandry and Veterinary Department imphal west po langjing achoba maning lekai na thagat pa phongtokhi hairi मणिपुर की अहानबा यागी हॉस्पिटल अमा ओइरिबा सीजा डेंटल हॉस्पिटल कैसामपाट इम्फाल की कक्चिंग मसा ब्रांच अमा ngasi कक्चिंग जुमांगदा हांगदोख्रे यामबेम ब्रदर्स फाउंडेशन का सीजा सिटी डेंटल हॉस्पिटल का पुन्ना चलाइमिनगदबा हॉस्पिटल हांगदोपकी थोरम अदुदा नावरेम रंजित थबक्तगी पोथाख्रबा कॉलोनियन अथोइबा मिथुंग अमसुंग यामबेम चावबा चेयरमैन यामबेम ब्रदर्स फाउंडेशन ना थोरम मपु ओइना सरुक याखी सीजा सिटी डेंटल हॉस्पिटल कक्चिंग ब्रांच की एडमिनिस्ट्रेटिव ऑफिसर डॉक्टर यामबेम मेनोन ना हाई ngasi hangdokliba hospital asida yagi anaba layengba amadi ya semba ya menbana chingba khakta natana cosmetic amadi aesthetic treatment and surgery gi khudong chabasu phangani mapung oina hospital asi hangdokpagi pandamdi imphal dagi lapna leiriba kha maikai asomda leiba miyamna ya semningba amadi yagi anaba yarakpada imphal tamna lapna chatuna yagi ana layengbada matam yamna changba amadi sel hena चटपगी खुदोंग चादबा कया मायोकनबसिंग अदु खरातंग ओइरबसु कोकनबा हाइबा पांदमदा कक्चिंग चुमांग लेकाइदा हांगदोकपनी हॉस्पिटल असि अहोबगी ओइना मतम खरा लायेंग चथबदा डिस्काउंट सु पिजगनी अथुबा मतमदा लेंगा की हेल्थ स्कीम कया अमगसु लिंक तौदुना खुदोंग चाबा कया पीनबा होटनरी लेमना या लायेंगबा अमदी या लायेंगबगी केम अमदी अवेयरनेस प्रोग्राम कया सु पांगथोकलगनी मियामना हॉस्पिटल असिदा लाकपिदुना हॉस्पिटल असिना पिजरिबा
ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯕꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ CSCP ꯗꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯗꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯈꯥꯗ ꯀꯛꯆꯤꯡ ꯃꯥꯏꯀꯩ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯅꯛꯅꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ CSCP ꯗꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯗꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯌꯥ ꯇꯥꯕ ꯃꯦꯟꯕ ꯌꯥ ꯍꯥꯞꯄ ꯑꯣꯏꯔꯣ ꯑꯦꯅꯤ ꯗꯦꯟꯇꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ A to Z ꯍꯥꯏꯕ ꯇꯥꯔꯦ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯕ ꯏꯅꯣꯒ꯭ꯔꯦꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯅꯕ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯗꯦꯟꯇꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡꯗ ꯑꯣꯐꯔ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯔꯒꯅꯤ꯫ ꯑꯗꯨꯒ ꯗꯦꯟꯇꯦꯜ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯣꯁꯃꯦꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯒꯅꯤ꯫ ꯁꯤꯗ ꯃꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯁꯤ꯫ ngasi April 8 WHO na malemgi lemaida tongan-tonganba country kaya punsinduna semkiba numit puningsingduna chahi khudingi malemgi thakta pangthoktuna lakliba World Health Day ngasi su Manipur gi lemaida Work for Humanity Group project zina sinduna pari imom sindam sang asida My Health My Right haiba thim asida World Health Day pangthokre aikhoi mioi basingna hakchang phana thamba haibasi tawdaba yadaba ithongni haiba hek hek kauthokpagum tawri hakchang phana thambana aikhoi amadi lebak miyamda numit asibu palan tawduna ningsing hanbani Work for Humanity Group project zina tongan bahiram asida honaduna lakli ngasi su aikhoi khudingmak hakchang phana leitaba yade haiba wakholonda hakchang matau karamna phana thamgadagi haiba asi mahairoi singda taktuna khanghanaba thodang asi laujabani makhatana tongan ba school college ki mahairoi sing amadi lebak miyam yaungna hakchang phana thamnaba hotnabada health education ki mangal phanghanaba awareness campaign matam da sinduna khangalagani haina yandrambam Rojit Luwang in charge project War for Humanity na thadorok pachirol asina phongdorakli Transgender social activist Malem Thongamna BJP Manipur Pradesh ki president da cherol ama pinaba changlubada getlon sinduna changhalakidre Mikhal pangthok tringai mamangda ima event gi mateng laujaraga BJP ki office mamangda charai henbagi khongjang changsinba haujaragani haina transgender social activist Malem Thongamna phongdokre ngasi Manipur Press Club ta pangthokpa pawgi mifam amada mahakna makha taraduna State asida santi puraknaba Prime Minister na wafam amatang phongdok pinaba Manipur lengang na sinbiyu haiba wafam kaya taksinduna lakhibani haukiba April 5 dagi MLA amadi Minister gi yumda changduna aiba cherol sing pisinbagi khongjang ama changsinba haukibaga loinana pachoi asigi MLA S Kunjekesor da pisinkiba laikre Congress ki MLA K Mega Chandra dasu pisinkhre ngasi Uripok asigi MLA Ragumani da pisilaba matung BJP Manipur Pradesh ki president da pisinaba Kaisampata lakhi party office yorokpa matamda party office ki gate lon sinbaga loinana Imphal PS ki team amana mafam aduda gari khambagi ayaba pirakhide asigumba thong asi yamna laibak thibani amaromda mahaki khongjang asi maikei amaromda pukhina ba honaba asi tawbiganu makhatana ima event singda hakthengnana punba haubaga loinana makhataba khongjang changsingani lakadoriba mikhal mamangda BJP Manipur Pradesh ki office mamangda chara henbagi khongjang changsingba hauragani haina phongdokhibaga loinana India ki citizen ama oina mahakisu haiba ngangba yabagi hak lei haina phongdokhi BJP office mamangda jara henbagi khongjang ima mayamga amatoina punna laure harakanda paktakna ai masing mateng roina BJP office mamangda hipsangani roina aihana ngasi thamjani ba wafam di hojilai biriba koi honorable CM nasu election ga mari daina public ta vote khomi ba matamda public ki pukna ga da wahi bata season araga vote khomi ganu akoi praja moina nungai jate aduna praja amagi praja miyami interest thabak tawgi hadina laiba ngasi ki government sina akoi praja amatagi wakat amata tabi rakraba kaptuna launa laiba imaiden mayamgi palaw mayam se tabi da election lom da hakim na mai onsen ki base sigi mayok da ai hakim na thabak tawgani aroibada maroiba pausing amuk hana pizari
Bharatiya Janata Yuva Morcha BJYM Manipur Pradesh na sinduna ngasi Thambal Sanglenda Chief Minister N Biren Singh na luchingduna Yuva Samalon pangthokre. Chief Minister gi Banglo asi miyam gi ni haina CM na thamkhrabasu unage haiba matamdadi kari gi kawbiri bano haina ima gi maira gi convener TA Sujata na pendaba wafam thamnakre. Haukiba pung kunmari asida Manipurda pamdaba thodok thoktanaba security force na ching amasung tamda thiba humba gi thabak chathakre. Amadi Congress Bhavan dangasi India Bloc ki member singna Congress ki leader sing okpagi thoram ama pangthokre. Ngasi gi oinadi Mami TV na sandok jaba Manipuri pau matang asida losinjare mayambo mu kahana kurumjari.